ngasi numidang wairam phong ki ba tongan tongan ba manipuri sifong sing digi maru oi bi paw sing khonga charaga manipur top channel gi meke digi myam na thamjagi ahan bada state chi goi ba ngasi gi covid-19 update share tawjage government of manipur covid-19 kamal control room digi thadorakpa press release number 446 ngasi tang taraga mari tha taru english sing ani ga kun ga mathoi ngasi numidang wairam gi pung manga phoki oi ba update ta hauki ba pung kun ga mari da mioi samri gi yankhai ga ni thoi general population digi duga miyoi taret amana central armed police force digi covid-19 positive oikre hairi be miyoi samri gi yankhai gi thoi general population digi positive oirakro miyoi singsi saniga kunthra ga ni thoi amana nupani saniga kun amana nupini makhoi singsi imphal east dagi kunthra ga mapan imphal west dagi sama kunthra ga taruk thawal dagi humdra ga taret bisnupur dagi humdra ga nipan kaksing dagi kun ga mapan ukhul dagi kun ga taruk chusampur dagi kun ga ni thoi sandel dagi tara senapati dagi mapan tamenglong dagi tara tenopal dagi taret kangpopi dagi taret amasum phejol dagi ani ni aduga makhoi ga lokhat pham thokpa section tharang khudim lokhol esu hairi masum hauki bapung kun ga mari asida di state level covid-19 death audit committee dagi report amagi matungina miyoi taraga taruk haukiba pung kun ga mari sida manipur positive oiduna laikidre hairiba miyoi singsi imphal east dagi marini imphal west dagi ahumni thawal dagi ahumni bisnupur dagi anini kaksing dagi ama amasum susampur dagi ahumni aduga hairiba miyoi singsi rims ta ani jenims ta taruk sije hospital manga amasum di susampur ahum mathang sina hospital singsida laikidabane aduga apun boyna miyoi samapan ga maudra sure manipur covid-19 na laikidaba aduga ngasi miyoi samriga maudraga mapan covid-19 digi naba pharaktuna research tawkhre hauji hauji na handuna leiriba manipur apun miyoi masing se active case miyoi lising nipan ga samriga nifugom doini aduga state si go riba recovery rate sina 84.35% ni haina press release asina pali aduga hauki bapung pun ga mari isida apun ba D type oxygen cylinder lising amaga samriga yankhai ga matoi amasum B type oxygen cylinder samriga taragom doi kena ba health facility manipura phan khrai ni supali aduga latest information amagi matungina apun ba vaccinated tawkiba miyoi masingsi lakh mariga lising humpu ga taret ka samriga supna gi ahum ni haina supali aduga air passenger haiba jun gi tang taraga ni thu english ngi ga kun ga mathoi da Air India AI 889 da lakiba Rona 16 dagina 22 da makhoi singsi athubada COVID control room 1800345318 natragana respective district surveillance officer DSO da pau inform to view hainisu Dr. Khairam Sasikumar Mangang additional director and spokesperson Health Department Manipur na khuyek piduna thadorakpa press release asina supali masum makasa tajarakponi state sigi wang wathokpa aten ma pau thamjage ong Delhi ki lockdown ayamba kom thokre India ki capital city da angakpa covid laisat ki saitheng phangduna hokibe April kunda miyoi lising kun ga nipan ga sahum ga maudraga manga na ba phawba yoram laga yamna haisingna control tawkhiduna ngasi ningthoka ba jun tang taraga mari dagi mafam ayamba athingba lakthokre matamdura positivity rate asi 36.24% yoram labane duba haujikti 0.35% tamak oiraktuna mipung khudima awaba kaya khangnaramadu kokpa hokre athingba lakthokraba hiram singdi market restaurants 50% sitting capacity ayuki pung manga gi matungda makhal khudingi thabak thoram sing amasum ayuki pung 10 dagi numidawarangi pung nipan phawba singdi athingba laigani Metro train amadi bus 50% capacity auto rickshaw e-rickshaw natragana taxi sing mi ani tongba asina sing mani masum school college educational institute sing thingbada yauri festival sport political cultural gi apunba yadri amasum luhongba madi asiana gi thoram sing mi kun phawba punba yale Delhi phawduna atai lamdagi mi lakpa transport ki athingba pumlo lothokre adumena hauki bapung kun ga mari da mi sani ga yakhai ga manga covid-19 anaba thingnaki kun gom do lekhidre haina supali atopa paw manamo UK na miya marakta covid na naba miyo yawbra khangnaba device puthokre UK gi scientist singna miya marakta covid na naba mi yawbra khangdoknaba covid alarm haina khangnaba device ama mapung fana puthokpa ngamle haidi kanagoma covid virus sangkraba mi amana mangonda mausaga manadaba volatile organic compound ama masada tongan ba haksang digi tholakpa
manam ama thadurei hairi amasum hairiba khudam changdam asu organic semiconducting sensor amana fingerprint lawbada line detect tobu ngamle so hairi amasum study adugi professor step linsena haikibada covid alarm na phangnibi result asi covid na narabami amaga nadribami amaga smell testing tawbada tasengna khenaba thingnare so hari masina classroom or aircraft cabin da yamna laina sijinaba yarani haina phungdorakli loisila poina tentakna manipur gi maroiba pausing myamna thamjaramge kangpokpi chusampur gi singda u sara lak amadagi tadana thana siemna akanma poktak pikhre Thabum amasumna pangthokadoriba BJP gi thauramda Manipur gi tungan mafamsingda usara lising yankhaidagi tadana thagadori Manipur gi umangkya kokthorakpa maru oina kangpokpi amadi Chusampur district ki manungsana leiba kaubru amadi thangjingna singba chingsingda umang laisilaktabadagi ngasi miyoiba ekhoida nangliba khudongsadaba kya si koknanaba amadi lakliba July amadagi taret fawa lebak sin matuna pangthokadoriba National Tree Plantation ki thauram gu mari lenena Manipur gi Chief Minister N Berena Forest Department da hairiba sing asida usara lak amamam rom thana ba akan ba poktak pi khre hairi lenena lakliba jun sesat kun gu humdoi digi hauduna tuan ba thauram gu lenena thabum ama subna pangthok ko dariba BJP gi thauram gu mari lenena party asigi karmi singna Manipur gi tuan mafam singda usara lising yankhai digi ta dana thagadori amasum thabum amasumna pangthokkodoriba thoram masi kanglada Manipur gi Chief Minister N Beren amadi BJP gi national leader singna usara sing thaduna haudokadori thoram masida BJP gi national general secretary organization BL Santosh Saruk yarabi yai hainasu pausna makhatana phungdorakli ato paten ma paw manamo khulda drone sizinaduna covid vaccine yahonana ba lengana agency singi tender kaukhre India gi khungangi lamsing maru oina satok chasin tawbada khudong sadaba manung hanjinna leiba singi lamsing da drone sizinaduna covid-19 gi vaccine amadi drug sing deliver tawnana gi damak India lengakna thawai yawba agency sing tender kaukhre Indian Council of Medical Research ICMR na Indian Institute of Technology IIT Kanoraga khusamnaduna UAB sizinaduna vaccine deliver taunabagi wakhalon asi puthorakpani haina supali losilak point amuka na to pamarueba paw amanamo sahi noribi nupi masa ama makokta nungna sudalaga phamlana na ba khona batana tana khana ba khona ramba mayang sairak piyu thasigi sacha tarada naga mapal kangjabi lerakta sai taraga mathukta ngai dibi nupi masa ama bu makokta nungna sudalaga wan thalaba matung Phamlana na bokona badana tana hatna na bokona ramba mayang serak piyo haina ngaikong Kulen Youth Club ki member khoirakpam sanana phungdokre mana makhatan hai thaudo dur scenery ba mayang singa dudi Rubet singa se kungamanga Delhi gi TTL company da technical engineer oina thabak tawbani aduga hauji naga mapal kangjabi lairakki yum awaimal piraga leibani nupi masa asi Blackboard English School class 6 kaktamak tamjariba mahiroi ni hauzik mahiroi asigi phibam luna lairi hainasu pawman makhatana phungdorakli adu meang asigu nadi hauzik nadi matang sa luisinjarage duga pathokjagi bru kiblan kib kya yarsu meam ngapigani maroibe I pawlaragadi marakthana update pizra kani tamjaren thank you